ꯃꯈꯥ ꯇꯥꯔꯛꯄꯗ Messina 22 suba century Khwaidagi Thak Wangb footballer oire ESPN na thokpa 21 suba chahi cha gi top 100 athlete list ta football masana gi oina Lionel Messi na chahi cha sigi Khwaidagi Thak Wangb football sanaroi oiba ngamkhre ESPN na thokpa masana pumbagi oiba Khwaidagi phaba sanaroi chama gi ming lauthokpada yawba ngamkhraba footballer singi manungda Messi na ahama phumda laiki adubu Zinedine Zidane Ronaldo Nazario amadi Ronaldodagi top 5 ki manung chanba ngamkhidre FIFA World Cup winner oibatana tana handak the United States na yumbu oiduna pangthokiba Copa America 2024 gi winner so Oiriba Lionel Messi na Khwaidagi Thak Wangb footballer oiduna top 100 athlete list ki ahum subampham kankibaga loinana list asigi oina Olympic medal kungani pa lawduna most decorated Olympian of all time mingthon phangkhraba swimmer Michael Phelps na ahama mafam kanki amadi America gi lawn tennis sanaroi Serena Williams na ani subampham kanki ESPN na thokpa 22 suba chahi chagi masana pumbagi oiba Khwaidagi Thak Wangb sanaroi chama khangatpa sida Messi football masana gi oina Khwaidagi makokta laikhibani amaromda Portugal gi Cristiano Ronaldo na football masana gi oinadi ani subampham kanki adumapu top 100 athlete list ki oinadi 13 subampham da leiduna top 10 athlete ki manung chanba ngamkhidre football masana gi oina ahum subampham da laikhibi Brazil gi nupi football sanaroi Martina na list asigi 32 subampham da laiki masana asigi mari subampham kankhiba France ki Thierry Henry na list adugi nifugani Nipan subampham kanki amadi Barcelona gi nupi sanaroi Aitana Bonamati na top 100 athlete list asigi nifuga mapan subampham da leiduna football masana gi oina Khwaidagi Thak Wangb sanaroi manga gi manung chanba ngamkhibani amarom da football masana bu pamjaba masana sida ngaujaba fans singda yamna angakpa ama oina France ki Zinedine Zidane 80 subampham da laiki adumapu 22 suba chahi cha asigi Khwaidagi Thak Wangb footballer manga gi manung chanba ngamkhide nakal amarom da football gi puwari da fans singna Khwaidagi mangjin thaba number 9 ni haina laungnariba makhal khuding maki goal chanba ngamba striker oiriba Brazil gi Ronaldinho top 100 athlete ki lista marfuga taret suba rank ta leibana 85 suba mafam kankiba Modric amadi 65 suba mafam kankiba Kylian Mbappe gi matungda laikhiba sini nakal amarom da hana gi Barcelona gi sanaroi Brazil gi Ronaldinho na Marifu Dara Mari subampham da laiki ESPN gi lemjaningai oiraba top 100 athlete list asida man Wimbledon history da Khwaidagi mai pakpa lawn tennis sanaroi ama oiriba Roger Federer yauna football gi LeBron James su NFL legend Tom Brady gymnastics sanaroi Simon Biles amadi golf ki Khwaidagi mai pakpa sanaroi ama oina launariba Tiger Woods yauri football masana gi oina Spain gi nupi footballer Alexia Putellas World Cup winner Spanish footballer Andre Iniesta Javi Hernandez Sweden Zlatan Ibrahimovic yauna punna football 13 yauri maraksida cricket masana gi India gi oina Khwaidagi mai paklaba state captain Virat Kohli na list asigi Marifu 13 subampham kanduna lemjaningai oiraba top 100 list yawba ngamba amatta ngairaba India gi sanaroi ama oiri